Aadhar pan link tauba matam December 38 da loire pan card pairiba miyoy amana masagi Aadhar card number ga link taubagi matam ngasiga thana numit nini khakta ngaisilakpaga loinana pan amadi Aadhar link taubagi matam lakliba tang 38 da loiragani komjali singani ta 3 ki July gi tang amada mamangda pan number allot taukiba singna masagi Aadhar number ga link chungsoi choidana tauna ba mari leina ba authority na khangan kibani masiga loinana income tax department ki maikedagi pan card pairiba miyoy singa chungsoi choidana lakliba tang 38 fawbada pan amadi Aadhar animak link tawhonba ningsinglaki matam masi fawbada kanagumba link tawhodaba tarabadi pan card adu maru oiba sel tunga mari leinaba amadi tax ka mari leinaba transaction singa sinaba yaroi hairi department na piriba matam asi fawbagi manungda pan amadi Aadhar ani link tawhodaba tax payer singna link tawbagi process mamangda let free oina lupa lising ama thigani adu moina makumja lising ani kun mari gi October gi tang ama gi manungda masagi Aadhar card number sijinaraga pan card phangba singi oina di let free gi senpham lupa lising ama asi deadline gi matam phawba komthokani hairi Imoinu nga mela hayeng ayu pung 8 dagi nungtil pung ama fawba hapta kangjebung da pangthokadori nga kg lak ama hena puthokani ima kaithel da cold storage sana bakhanari fulen ngami sing amasong miyam gi mathau taba singi yenglaga Fishery department na sinduna hayeng ayuk pung 8 dagi nungtil pung ama fawba hapta kangjebungda ahumrak suba imoinu fish fair cum fish crop competition lisingani kun mga pangthokna basem saba Loukhre ngagi mela asigi matangda Fishery department ki director T Fulena phongdokibada imoinu fish fair asida nga kg lakama hena puthokna pandam thamli imoinu imagi ira thongni asida lamdam asigi miyamna fajaba amasung ahingba nga makhl suna fanganna pandamda mela asi pangtokpani tongan ba district singdagi lakpa nga mi kayana saruk yagani punna stall samaga yankhai rom sem sari yamna maru oiba nga ama oina imoinu numitta kanariba lamdam asida yoksaba sarengsu kg ani ki mathakta puthokuna miyamda fangangani sareng sing asi kg mari dagina manga lom fawba lumba fangangani haina ngami singna pau pirakli masimaksu miyamgi oina yamna nungaiba oigani pengba nga ton yauna raw grass kap na singba makhl kayagi ngasi puthokani ngagi mela asi pangthokliba sing ngami singi potlam sing yolhanba khakngatana ngami singa lairiba miyoi singi matrakta hakthengana unabagi khudong sabasu oihalibani loinanda ngagi mela pangthokliba asi chahi amada ningol chakauba amasung imoinu numit ani asi kaktari masina ngami sing asibu makoigi semilonda kharadang oirabasu mateng oihalibani haiki director Fulena makhataruna hai ima kaithel da nga yoliba ima singnasu ngagi mela asimu mapung pahanbada mateng pangbiu ima singnasu lakadoriba ngagi mela sing asida saruk yahanaba thorang pakhatna bahonagani kaithen dasu yonbiu ngagi mela asida su saruk yaning labasu yai loirena kaithel da chahi chupa yoliba nga sing asi sitlauda yonba yadabaki khudongsa daba sing thengari masigi damakta sulenga ke maikeidigi kaithel ki ima singna yonba ngamhaudaba nga sing adu thamduna ningthina yonba yanaba nga thamnaba cold storage samasana naba khanaba leire haina phungdoki MLA Yumnam Khemchand India gi Ahanba Oina traditional taekwondo da mangasuba dan fangle Rural Development Minister Oiramba BJP ki MLA Yumnam Khemchand South Korea gi Global Traditional Taekwondo Federation na mangasuba dan pirakre Seoul da pangthokpa thoram amada Global Taekwondo Federation gi President Julina Lusingba Grandmaster Taruk na Khemchand gi mangasuba dan gi Khemchand na mangasuba dan gi certificate khusinakre India gi National Traditional Taekwondo Martial Art mangasuba dan fangba mahakna ahanbani kumja lisingani kunmari gi October da Global Traditional Taekwondo Federation na pangthokpa sangyengda mai pakpadagi mangasuba dan piki adubu matamduda maha kanglub ki irang na maram oiraga Manipur thadokpa yakidabana certificate loba ngamkhidabani masagi chahi humphunithoi suraba Khemchand na kumja lising 1984 da All Assam Taekwondo Association gi founder president oikibaga masana asi chakhonnaba honabada maru oiba thodang lawda lakhi mamangda mahak Taekwondo Federation of India gi vice president oina su thau puramle hairi IDP singi khongjang January 32 da Bhavan da Thomjinnaba Warep Loukhre
ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯀꯣꯀꯣꯃꯤꯅ IDPꯁꯤꯡꯒ ꯂꯣꯏꯅꯅ ꯖꯅꯋꯥꯔꯤ 12ꯗ ꯂꯣꯛ ꯕꯥꯕꯟ ꯇꯝꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ IDPꯁꯤꯡ ꯑꯃꯁꯨꯡ ꯀꯣꯀꯣꯃꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯊꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯒꯕꯔꯅꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯈꯤꯕ ꯃꯇꯝ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ IDPꯁꯤꯡ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯄ ꯂꯩꯇꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯂꯣꯛ ꯕꯥꯕꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ IDPꯁꯤꯡꯕꯨ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯖꯅꯋꯥꯔꯤ 12ꯗ ꯂꯣꯛ ꯕꯥꯕꯟ ꯇꯝꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯑꯃ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯐꯤꯔꯦꯞ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯂꯧꯔꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ IDPꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕ, ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇꯕ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯒꯕꯔꯅꯔꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ IDPꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯀꯣꯀꯣꯃꯤꯅ IDPꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯪ ꯇꯞꯄ ꯆꯠꯀꯗꯕ ꯈꯣꯡꯆꯠꯅꯤ꯫ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯇꯦꯛꯇꯥꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯁꯦꯝ ꯃꯅꯨꯡꯒꯤ ꯆꯌꯦꯠꯅꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯒꯗꯕ ꯂꯥꯏꯔꯤꯛ ꯕꯣꯁꯦꯝ ꯃꯅꯨꯡꯒꯤ ꯆꯌꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯕꯣꯁꯦꯝꯒꯤ ꯂꯥꯏꯔꯤꯛ ꯅꯝꯅꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝꯗ ꯑꯟꯁꯔ ꯁꯀ꯭ꯔꯤꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯦ ꯂꯧꯕꯒꯤ ꯇꯦꯟꯗꯔ ꯄꯤꯕꯗꯒꯤ ꯍꯧꯔꯒ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠꯇ ꯐꯥꯎꯕ ꯀꯦꯁ ꯇꯧꯅꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯅꯝꯅꯕ ꯆꯦ ꯌꯧꯔꯛꯄ ꯉꯝꯗꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯂꯛꯈꯤꯗꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯗꯒꯤ ꯕꯣꯁꯦꯝꯅ ꯈꯟꯒꯠꯂꯒ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯁꯤꯡꯗ ꯆꯦ ꯄꯤꯊꯗꯨꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯍꯧꯍꯟꯕꯅꯤ꯫ ꯗꯤꯁꯦꯝꯕꯔ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯅꯝꯕ ꯄꯨꯝꯂꯣꯏ ꯂꯣꯏꯗꯨꯅ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯁꯦꯝꯗ ꯕꯤꯜ ꯊꯥꯒꯠꯅꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯇꯒꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯁꯤꯡꯗ ꯆꯦ ꯄꯤꯊꯗꯨꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯍꯧꯍꯟꯕꯇ ꯉꯥꯏꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2026ꯀꯤ ꯁꯦꯁꯟ ꯑꯁꯤ ꯑꯌꯥꯝꯕꯅ ꯖꯅꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗꯒꯤꯗꯤ ꯍꯧꯅꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯅꯝꯕ ꯕꯣꯁꯦꯝꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯅ ꯌꯥꯡꯅ ꯂꯥꯏꯔꯤꯛ ꯅꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯍꯥꯟꯅ ꯄꯨꯡ ꯑꯃꯗ ꯀꯣꯄꯤ 5,000 ꯅꯝꯂꯝꯕ ꯃꯦꯆꯤꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯣꯁꯦꯝꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨꯗꯗꯤ ꯄꯨꯡ ꯑꯃꯗ ꯀꯣꯄꯤ 3,500ꯗꯒꯤ ꯍꯦꯟꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯁꯦꯝꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨꯁꯨ ꯋꯥꯇꯔꯃꯥꯔꯛ ꯌꯥꯎꯗꯕ ꯑꯃꯗꯤ GMS 70ꯒꯤ ꯆꯦꯅꯤ ꯍꯥꯏꯅ ꯊꯥꯔꯕꯁꯨ ꯆꯍꯤꯀꯌꯥ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯀꯤ ꯊꯕꯛ ꯇꯧꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯆꯦ ꯑꯗꯨ GMS 70 ꯁꯨꯡꯌꯧ ꯌꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯕꯣꯁꯦꯝꯒꯤ ꯂꯥꯏꯔꯤꯛ ꯅꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ 70 ꯔꯣꯝꯗ ꯊꯕꯛ ꯁꯨꯔꯤ꯫ ꯄ꯭ꯔꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯆꯦ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯆꯦ ꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯀꯌꯥꯁꯨ ꯂꯥꯛꯄ ꯍꯧꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯣꯁꯦꯝꯒꯤ ꯆꯦ ꯂꯧꯅꯕꯒꯤ ꯊꯣꯛꯈꯤꯕ ꯇꯦꯟꯗꯔ ꯃꯨꯟꯅꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯍꯜꯂꯨꯔꯕ ꯃꯇꯨꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯅꯝꯕ ꯂꯣꯏꯁꯤꯜꯂꯣꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯆꯦꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯐꯤꯚꯝ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯊꯨꯅ ꯌꯥꯡꯅ ꯅꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯕꯣꯁꯦꯝꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯁꯤꯡꯗ ꯄꯤꯊꯔꯤꯕ ꯆꯦꯒꯤ ꯆꯥꯡ ꯑꯗꯨꯁꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯃꯛ ꯍꯥꯟꯅ ꯄꯤꯊꯔꯛꯏ꯫ ꯁꯦꯁꯟ ꯍꯧꯔꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯐꯪꯍꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯕꯣꯁꯦꯝꯒꯤ ꯂꯥꯏꯔꯤꯛ ꯅꯝꯕ ꯑꯃꯗꯤ ꯑꯟꯁꯔ ꯁꯀ꯭ꯔꯤꯞꯀꯤ ꯆꯦ ꯆꯤꯡꯅꯕꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯕꯣꯁꯦꯝꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯇꯦꯟ ꯂꯥꯟ ꯁꯔꯃꯅ ꯂꯥꯏꯔꯤꯛ ꯅꯝꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯋꯥꯇꯔꯃꯥꯔꯛ ꯌꯥꯎꯒꯗꯕ
yaugana Ahanba tangkakki se metric ton 160 jingnaba hongdorakiba wafamda Bosemgi Administration Committee na yaba piduna Ahanbagi oina se metric ton 160 watermark yaugna singba amadi lemhoriba metric ton 240 na watermark yauraga singba haina lemnaki masigi mamangda famkiba committee gi mifamna Bosemgi laik number gi se asi GSM 70 amadi examination ga answer script kina GSM 80 Ohanba Warep kibadu Loukhre adubu maikai kyadagi Bosemna hauzik larik number pitharakli bache asi GSM 70 yaude hairi Manipur gi mahairoi loop amadi private school sing association asu Bosemgi larik adu NCERT na fongba larik ki quality aduma Ohanba amadi lakadoriba academic session lisingani kuntaruk nangaba larik fanganaba Manipur gi governor da iba chelo pisinduna taksin kebal Loukhrebani Bosemna larik number gi quality yaudaba chepi da I haina ngangnarakli ngai mangoina na tha asigi kulhumdoi gi numidang pung 10 rom tarakpa duwaida Manipur High Court ki order amagalorena ibudo margin print and advertising company na NCERT na piba criteria suna yauraba watermark yauba sesing Bosemda thaba lake adubo authority na yaba thaba yaroi harna thingba pibadagi amuk hallaga sakibani laingak na piba chegi quality chap chana suraba chesing adu lauksinbagi mahutta quality yaudaba chesing oina printing press da matau karamna Bosemna piramlibano haibasi miyamna hangnarakle NCERT gi lairiki quality ga chap manana lairik namnaba taksilakiba lopsing aduna hauzik Bosemna namliba lairik asi uba matamda soidana wathok oirakadra haibasi miyamna singnare Maram aduna Bosemgi chairman amadi mari reinaba makok thongba authority singna mijeng changbaga lorena thabok packet haudrabade mairoi singi lairik phangdabadagi mathakta atopa state singi mamangda Bosemgi lairik ni haibada Chang taba haibadu oirakadori Manipur gi governor Ajay Kumar Balanasu mahiroi khunai gi khanbiraga mijeng changbagi matam yaure haina pau asina makhataragli Tripuragi mahiroi hatkibabu Rahul Gandhi na BJP da maral sirakli Lok Sabha gi leader of opposition Rahul Gandhi na handakta masagi chahi kun mari tangai riba West Tripura district ke Nandan Nagar dagi Uttarakhand dagi Dehradun da MBA gi mahiroi oina leiringai da miyoi tarukna attack tawguna thanga thilaga hatkiba mihar adubo BJP gi maikei dagi nungsina handana ba crime sing norman oina angthok hanbanani haina maral sikre Haurakfam manade haibagi matangda miyoi taruk aduna leikidraba Angel Sakma amade mahaki manaunupa Michael Buderadunda yamna tamtiba moongda hatkibani Rahul Gandhi na makataraduna nuksidaba haiba asi numidang ama khaktada oirakpanate chahi kaya change numit khudingi naha oiraba kayagi wakhalda fatraba wakhalon ase hapsilhanba amade tukhaitaba wari kya tahanduna nungsidadagi wakhal asi lebak singba thungna normal ohalakpagi thabak asi lengak pairiba BJP na ni haina phongdoke Mahakna sangma imung manunggi miyoi sing Tripuragi miyam amadi North East ki miyam da nungaitaba wafam thamkibaga loinana mafam masida laiba miyam bu India gi ichini-naw ngakta ni haina chakthok-saba fawi haiba wafam phongdoki December 8 da Angel amasung mahaki manaw nupagi mathakta masak khangdaba naha khara na haurakpham manade haina laknarakpa aduda Angel na makhoi Chinese na te India machani hairabadagi naha sing aduna makhoi butam thina fuba chaiba jathakiba amadi thangna fawba thinkiba aduna chayol kaya hospital da leraklaba mathung tha asigi kuntaruk ta Angel chakma lekidabani maru oiba chenaba fabada lupa lakh 10 pigani haina Tripura mothagi supremo Padyoda Kishore na lauthokre atopa mangadi fare hairi Bangladesh na claim taurakpa Meghalaya da hadi hatkiba miyoi fare haiba India na reject tawkre Bangladesh da leiba daka Metropolitan Police ke maikedagi mahiroi ki lusingba amadi Inkilab Mans ke wangang loi oiriba Osman Hadi hatpada chenaba maru oiba chingnaba miyoi ani awang nongpok set ama oiriba Meghalaya da fare haina claim taurakpa adu India reject tawkre Meghalaya Police Border Security Force amasung Indian
Intelligence sengna phungdoropagi matung inna seratuda hadi hatkiba case aduga mari lenena afa apun gi thabak amata leite lonena Bangladesh ki authority ga karigumba makhl amatagi formal oiba communication amata pirak pasu laikide hairi ningsingba yabadi tha asigi tarani thoida dakada inkilab mansaina khangnaba political party adugi wangangloi oiriba mairoi singilu singba mamang sahi gi July uprising da achouba thodang lokhiba Osman Hadibu kapna hatkibada chenaba mioi ani Faisal Karim Masud amasung Ali Magar Sheikh India da chensin kre haina claim tawrakiba amadi madugi makha tarakpada Meghalaya police na fare hairak nasu amuk phongdorakpa adubu yumpham yaudaba sasinaba wari ni haina India na phongdokre Meghalaya police headquarters tagi senior police officer amana phongdorakpada maralairaba mioi ani adu Garo Hills region da le phaba punbagi thabak amata leite Amaromda Bangladesh police na claim torokpagi matung inna Meghalaya da leiba local gi mioi singna mahakpu mateng pibaga Meghalaya gi turde gi honkibani hairi taxi driver Sami amasung atopa mioi puti koba amagana maral leiraba makoi anibu mateng piduna India da yohonkibani haiba wafam adu Indian authorities singna yakide Meghalaya da puti natragana Sami koba amata phaba amadi thibagi thabak sathaba leite lorena makoi gi claim madu sasinabani hairi BSF ki Meghalaya da leiba Halawgat sector makoi sangsin kivagi haibagi report adu BSF ki maikaidagi leite haina verify tawrakli